ꯍꯦꯟꯊꯣꯏꯁꯅ ꯉꯁꯤꯗꯤ ꯊꯕꯛ ꯍꯜꯂꯛꯄꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯈꯔ ꯆꯨꯕꯅ ꯂꯝꯕꯤꯗꯨ ꯀꯅꯥꯝꯇ ꯆꯠꯅꯗꯦ. ꯂꯝꯕꯤ ꯑꯃꯝꯕꯗꯨꯗ ꯅꯨꯄꯤ ꯃꯊꯟꯇ ꯆꯠꯄꯗꯣ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯏ. ꯑꯁ ꯇꯟꯈ꯭ꯔꯦ ꯑꯋꯣꯏꯕ, ꯀꯅꯥꯝꯇꯁꯨ ꯆꯠꯅꯗꯦ. ꯀꯅꯥꯅꯣꯝꯃ ꯏꯟꯅꯔꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯛꯑꯦ. ꯍꯦꯟꯊꯣꯏꯁꯅ ꯄꯥꯈꯠꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯏ. ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯈꯣꯡ ꯑꯗꯣ ꯀꯥ ꯍꯦꯟꯅ ꯌꯥꯡꯅ ꯊꯥꯡꯅꯕ ꯍꯣꯠꯅꯩ. ꯇꯥꯟꯖꯥꯗꯨꯗ ꯀꯥꯔ ꯑꯃꯨꯕ ꯑꯃ ꯃꯃꯥꯡꯗ ꯁꯠ ꯈꯥꯝꯖꯤꯜꯂꯛꯏ. ꯍꯦꯟꯊꯣꯏꯁꯅ ꯆꯞ ꯂꯦꯞꯇꯨꯅ ꯄꯥꯈꯠꯅ ꯌꯦꯡꯊꯣꯛꯄ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯏ. ꯑꯕꯦꯝꯃ. ꯈꯣꯟꯖꯦꯜꯗꯨꯗ ꯍꯦꯟꯊꯣꯏꯁꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ. ꯌꯥꯏꯄꯨꯕꯅ ꯀꯩꯗꯧꯅꯣ ꯅꯣꯡ ꯃꯔꯛꯁꯤꯗ? ꯌꯥꯏꯄꯨꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥꯁꯨ ꯈꯔ ꯐꯥꯊꯔꯒ ꯈꯨꯝꯃꯛꯏ. ꯗꯥꯆꯧ, ꯑꯩꯗꯣ ꯊꯕꯛ ꯍꯜꯂꯛꯄꯅꯤ. ꯑꯊꯦꯡꯕꯁꯤꯗ ꯅꯊꯟꯇ? ꯅꯍꯥꯟꯈꯩꯗꯤ 8 ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯌꯧꯕꯅꯤ. ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯕ. ꯈꯪꯉꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯀꯥꯈꯠꯂꯣ. ꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤ. ꯍꯦꯟꯊꯣꯏꯁꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯀꯤꯔꯦ. ꯅꯨꯄꯥꯁꯤꯒꯤ ꯋꯥ ꯌꯥꯝ ꯉꯥꯡꯗꯕ ꯃꯇꯧꯁꯤꯗ ꯍꯣꯏ ꯍꯥꯏꯔꯒ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ. ꯌꯥꯏꯄꯨꯕꯁꯨ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯂꯣꯝꯗ ꯀꯥꯈꯠꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯦ. ꯀꯩꯒꯤꯅꯣ? ꯍꯦꯟꯊꯣꯏꯁꯅ ꯌꯥꯏꯄꯨꯕꯅ ꯍꯥꯏꯔꯤꯗꯣ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯩꯕꯨꯅꯣ ꯗꯥꯆꯧ? ꯀꯩꯒꯤ ꯊꯦꯡꯉꯤꯅꯣ ꯍꯥꯏꯕꯩ ꯋꯥꯅꯤꯗ. ꯑꯣ, ꯉꯁꯤꯗꯣ ꯊꯕꯛ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯏꯟꯗꯣꯝꯆꯥ ꯑꯃ ꯊꯦꯡꯅꯕ. ꯑꯗꯨꯗ ꯃꯥꯒ ꯋꯥꯔꯤ ꯇꯧꯔꯤꯀꯥꯟꯗ ꯊꯦꯡꯈ꯭ꯔꯕ. ꯊꯦꯡꯉꯤꯅꯦ. ꯄꯨꯡ 9:30 ꯇꯥꯔꯦ. ꯃꯊꯪꯗ ꯊꯦꯡꯗꯣꯏ ꯑꯣꯏꯔꯗꯤ ꯀꯅꯥꯗꯅꯣ ꯀꯣꯜꯗꯣ ꯂꯧꯕ ꯂꯥꯛꯑꯣꯅ ꯍꯥꯏꯌꯨ. ꯌꯨꯝꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯍꯧꯗꯕꯅꯤ. ꯊꯦꯡꯅ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤ. ꯑꯣ, ꯏꯃꯥ ꯍꯣꯏ ꯉꯁꯤ ꯅꯦꯅꯦ ꯍꯣꯏꯗ ꯆꯠꯀꯅꯤꯕꯨꯗꯤ ꯍꯥꯏꯔꯝꯕꯅꯤ. ꯍꯣꯏ. ꯑꯗꯣ ꯃꯣꯏ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄꯗꯤ ꯀꯩꯗꯧꯕ? ꯗꯥꯆꯧꯒꯤ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇꯕ. ꯌꯥꯏꯐꯗꯩ ꯂꯧꯔ ꯇꯧꯔꯛꯄꯗꯤ ꯀꯩꯗꯧꯒꯦ? ꯌꯥꯏꯄꯨꯕꯒꯤ ꯃꯔꯩ ꯈꯨꯌꯦꯠꯇꯨꯗ ꯍꯦꯟꯊꯣꯏꯁꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯏ. ꯃꯈꯣꯟ ꯊꯣꯛꯇ ꯃꯆꯤꯟꯗ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ? ꯉꯥꯎꯕ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ. ꯑꯩꯗꯣ ꯈꯪꯍꯧꯗ꯭ꯔꯦ ꯗꯥꯆꯧ. ꯃꯊꯪꯗꯗꯤ ꯈꯪꯒꯅꯤ. ꯌꯥꯏꯄꯨꯕ ꯍꯦꯟꯊꯣꯏꯁꯅꯥꯅ ꯑꯋꯣꯏ ꯇꯥꯅ ꯁꯤꯔꯤꯌꯁ ꯆꯥꯅ ꯈꯨꯝꯃꯛꯄꯗꯨꯗ ꯅꯣꯛꯅꯤꯡꯉꯛꯏ. ꯑꯗꯨꯕꯨ ꯅꯣꯛꯇꯦ. ꯍꯣ ꯐꯔꯦ. ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕ? ꯃꯣꯏꯗꯤ ꯆꯥꯔꯛꯇꯣꯏ ꯑꯣꯏꯔꯝꯅꯦ. ꯍꯣꯏ, ꯃꯣꯏꯗꯤ ꯆꯥꯔꯛꯑꯅꯤ ꯍꯥꯏꯕꯅꯤ. ꯗꯥꯆꯧꯒ ꯑꯩꯒꯒꯤ ꯊꯣꯡꯗꯣꯏꯅꯤ. ꯑꯣꯀꯦ, ꯑꯗꯨꯗꯤ ꯍꯜꯂꯒ ꯊꯣꯡꯉꯨꯔꯁꯤ. ꯍꯣꯏ. ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯅ ꯈꯪꯍꯧꯗꯦ ꯃꯌꯨꯝ ꯌꯧꯔꯦ. ꯑꯅꯤꯗꯨ ꯆꯪꯉꯛꯑꯒ ꯃꯥꯒꯤ ꯀꯥꯗ ꯃꯐꯤ ꯍꯣꯡꯕ ꯆꯪꯅꯈ꯭ꯔꯦ. ꯍꯦꯟꯊꯣꯏꯁꯅ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯆꯤꯟꯗ ꯁꯥꯎꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯉꯁꯥꯏꯅ ꯃꯃꯥꯅ ꯅꯕꯨꯡꯗꯤ ꯔꯣꯅꯥꯜ ꯍꯣꯏꯗ ꯆꯥꯔꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯒ ꯑꯁꯤꯒꯤ ꯁꯣꯅꯣ ꯆꯨꯕ ꯃꯤꯁꯤꯅ ꯆꯥꯗꯕꯤ ꯑꯃꯨꯛ ꯂꯥꯛꯑꯦꯕ. ꯃꯊꯟꯗꯩ ꯊꯣꯡꯒꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯧꯅꯤꯅ ꯆꯥꯗꯕ ꯑꯃꯨꯛ ꯁꯥꯔꯤꯕꯁꯦ ꯇꯞꯇꯥꯏ ꯆꯥꯔꯛꯑꯒ. ꯑꯁ, ꯔꯣꯅꯥꯜ ꯍꯣꯏꯗ ꯆꯥꯔꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤꯅꯦ. ꯑꯉꯥꯡꯁꯦ ꯆꯥꯔꯝꯃꯣꯏ ꯈꯪꯗꯕꯅꯤꯅ ꯐꯖꯅ ꯆꯥꯁꯤꯜꯂꯤ. ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯕ ꯆꯟꯈꯤꯗ꯭ꯔꯥ ꯈꯪꯗꯦꯅꯦ. ꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯄꯨꯕꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯐꯤꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯏ. ꯇꯥꯟꯖꯥꯗꯨꯗ ꯐꯣꯟꯒꯤ ꯔꯤꯡꯗꯨ ꯈꯤꯡꯂꯛꯏ. ꯑꯁ, ꯀꯅꯥꯅꯣ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯇꯥꯟ ꯀꯥꯏꯔꯤꯁꯤꯅ? ꯆꯪꯁꯤꯜꯂꯒ ꯀꯣꯜ ꯇꯧꯔꯛꯏꯗꯨ ꯀꯅꯥꯅꯣ ꯌꯦꯡꯉꯤ. ꯔꯣꯅꯥꯜ ꯅꯨꯄꯤ ꯆꯣꯞꯄ ꯀꯣꯂꯤꯡ. ꯌꯥꯏꯄꯨꯕ ꯔꯣꯅꯥꯜ ꯑꯣꯏꯔꯝꯕꯗꯨꯗ ꯀꯣꯜꯗꯨ ꯄꯥꯏꯈꯠꯅ ꯁꯤꯒꯤ ꯃꯍꯤꯛꯁꯦ ꯑꯣꯏꯔꯝꯃꯅꯤ ꯈꯪꯉꯕꯅꯤ. ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯄꯣꯛꯄꯗ ꯄꯨꯡꯐꯝ ꯀꯥꯏꯔꯒ ꯄꯣꯛꯂꯛꯄ꯭ꯔꯣ? ꯀꯩꯅꯣ ꯍꯦꯛ ꯄꯥꯏꯕ ꯂꯥꯛꯊꯔꯛꯏꯁꯤꯅ? ꯁꯥꯎꯅꯤꯡꯉꯛꯄ. ꯅꯌꯨꯝ ꯌꯧꯔꯕ ꯍꯪꯉꯣꯅ ꯏꯃꯥꯅ ꯍꯥꯏꯕꯩ ꯍꯪꯕꯤꯕ. ꯑꯣ, ꯂꯩꯔꯤ ꯌꯨꯝꯗ. ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯠꯈ꯭ꯔꯒ ꯏꯁꯧ ꯇꯧꯔꯝꯃꯤꯁꯦ ꯀꯃꯥꯏꯅꯣ? ꯃꯊꯥ ꯁꯥꯔꯤ, ꯑꯗꯨꯏꯅꯤ. ꯀꯩꯒꯤ ꯃꯊꯥ ꯅꯪꯗꯤ? ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯅꯤꯅꯦ ꯍꯣꯏꯗ ꯆꯠꯍꯧꯕꯅꯦ. ꯑꯗꯣ ꯑꯩꯗꯤ ꯆꯠꯇ꯭ꯔꯦꯗꯅ. ꯅꯣꯏ ꯅꯤꯅꯦ ꯁꯥꯎꯔꯤꯔꯣ? ꯑꯁ, ꯅꯠꯇꯦ. ꯀꯩꯅꯣ ꯑꯗꯨꯗꯤ ꯁꯠ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ? ꯑꯩꯈꯣꯏ ꯏꯃꯥꯅꯦ ꯄꯥꯕꯨꯡꯅꯦ ꯌꯥꯏꯐꯅꯦ ꯆꯠꯈꯤꯕꯅꯤ. ꯑꯗ ꯑꯕꯦꯝꯃꯁꯦ ꯆꯠꯂꯝꯗ꯭ꯔꯦꯕ. ꯑꯗꯨ ꯀꯩꯗꯧꯔꯕ? ꯑꯩꯗꯤ ꯃꯥꯁꯨ ꯆꯠꯂꯝꯅꯤ ꯈꯜꯂꯒ ꯅꯣꯏꯗ ꯆꯥꯛ ꯆꯥꯊꯣꯛꯏꯗꯅ. ꯑꯗꯨꯗ ꯃꯥꯗꯤ ꯆꯥꯔꯝꯗ꯭ꯔꯦ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤꯒꯤ ꯊꯣꯡꯗꯣꯏꯅꯤ. ꯅꯪꯒꯤ ꯍꯥꯞꯄꯨꯔꯅꯨ ꯀꯣꯛ ꯍꯥꯏꯔꯣꯗꯅ. ꯑꯁ, ꯃꯤ ꯑꯉꯥꯡ ꯃꯊꯟꯇ ꯀꯃꯥꯏꯅ ꯆꯥꯎ ꯍꯥꯏꯗꯣꯏꯅꯣ? ꯏꯁ, ꯌꯥꯝ ꯀꯦꯌꯔꯒ ꯂꯧꯏꯀꯣ. ꯀꯩꯅꯣꯝꯅꯤꯅꯦ ꯅꯪꯒꯤꯁꯦ. ꯋꯥꯊꯤ ꯉꯥꯡꯅꯣ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯗꯤ ꯐꯖꯅ ꯐꯨꯜ ꯑꯣꯏꯔꯦ, ꯆꯥꯕ ꯆꯪꯗꯣꯏ ꯃꯥꯟꯗꯦ. ꯑꯁ, ꯑꯗꯨꯒꯤꯕꯨ ꯀꯩꯅꯣꯝ ꯑꯣꯔꯗꯔ ꯀꯣꯛꯇꯣ ꯅꯣꯏꯅꯤꯒꯤ. ꯑꯗꯨꯒꯅꯦ ꯃꯥꯗꯣ ꯃꯥꯒꯤ ꯀꯥꯗ ꯐꯖꯅ ꯆꯥꯖꯧꯔꯣꯅ ꯍꯥꯏꯌꯨ. ꯑꯗꯨꯒ ꯅꯪꯁꯨ ꯊꯕꯛ ꯇꯧꯅ ꯆꯥꯔꯨꯔꯒꯦꯅ ꯍꯥꯏꯖꯤꯜꯂꯨ. ꯍꯣꯏ, ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ. ꯑꯗꯨ ꯊꯦꯡꯗꯤ ꯊꯦꯡꯉꯤꯍꯦ. ꯌꯥꯕꯅꯦ, ꯑꯩꯈꯣꯏ ꯕꯣꯏꯅꯥꯎꯗ ꯍꯥꯏꯌꯨ. ꯍꯣꯏ, ꯊꯝꯃꯣꯅ. ꯌꯥꯏꯄꯨꯕꯅ ꯀꯣꯜꯗꯨ ꯀꯛꯊꯠꯂꯒ ꯔꯣꯅꯥꯜꯒꯤ ꯀꯖꯤꯟ ꯕꯣꯏꯅꯥꯎꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯍꯜꯂꯣ. ꯗꯥꯏꯔꯦꯛ ꯀꯩ ꯍꯥꯏꯒꯦ? ꯕꯣꯏꯅꯥꯎ, ꯅꯪ ꯑꯩꯈꯣꯏ ꯐꯥꯎꯗ ꯑꯆꯥꯄꯣꯠ ꯈꯔ ꯗꯦꯂꯤꯚꯔꯤ ꯇꯧꯍꯜꯂꯛꯀꯦꯔꯥ?
ꯍꯣꯏ ꯌꯥꯏꯌꯦ ꯇꯧꯍꯜꯂꯛꯀꯦ ꯀꯩꯀꯩ ꯄꯥꯝꯃꯤꯅꯣ ꯆꯥꯛꯀꯤ ꯃꯍꯨꯠꯇ ꯆꯥꯅꯕꯅꯦ ꯅꯨꯄꯤ ꯃꯆꯥꯅ ꯄꯥꯝꯗꯧꯕ ꯈꯔ ꯁꯤꯜꯂꯣ ꯑꯗꯨꯒꯅꯦ ꯃꯤ ꯑꯅꯤꯒꯤ ꯁꯤꯜꯂꯛꯎꯀꯣ ꯍꯣꯏ ꯗꯥ ꯌꯥꯏ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯁꯤ ꯍꯥꯏꯅꯗꯨꯅ ꯀꯣꯜꯗꯨ ꯀꯛꯅꯈ꯭ꯔꯦ ꯌꯥꯏꯄꯨꯕ ꯍꯦꯟꯊꯣꯏꯁꯅꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯑꯦ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯅꯣꯛ ꯇꯧꯔꯒ ꯑꯕꯦꯝꯃ ꯇꯥꯕ꯭ꯔꯣ ꯑꯧ ꯇꯥꯏꯌꯦ ꯗꯥꯆꯧ ꯀꯩ ꯍꯥꯏꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯂꯒ ꯊꯣꯛꯂꯛꯑꯦ ꯗꯥꯆꯧ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯇꯧꯔꯝꯕꯅꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯨꯒꯦ ꯅꯪꯗꯣ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯃꯅꯤ ꯑꯗꯨꯅ ꯆꯥꯛꯇꯣ ꯊꯣꯡꯉꯔꯣꯏꯁꯦ ꯑꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯕꯅꯤ ꯅꯪꯁꯨꯅꯦ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯔꯒ ꯆꯥꯕ ꯌꯥꯅꯕꯅ ꯍꯦꯟꯊꯣꯏꯁꯅꯥ ꯐꯔꯦ ꯈꯟꯗꯨꯅ ꯑꯣ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯌꯥꯔꯦ ꯅꯪ ꯇꯧꯗꯧꯗꯣ ꯇꯧꯖꯔꯣ ꯑꯩ ꯍꯣꯔꯦꯟ ꯊꯤꯟꯕꯤꯔꯛꯑꯒꯦ ꯍꯣꯏ ꯗꯥꯆꯧ ꯁꯤ ꯍꯥꯏꯔꯝꯃꯒ ꯌꯥꯏꯄꯨꯕ ꯆꯠꯈ꯭ꯔꯦ ꯍꯦꯟꯊꯣꯏꯁꯅꯥ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯒ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯑꯦ ꯑꯁ ꯐꯔꯦꯗ ꯑꯩꯗꯤ ꯃꯊꯥ ꯁꯥꯔꯕꯅꯤ ꯆꯥꯅꯤꯡꯗ ꯆꯥꯔꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯣꯞꯅꯔꯗꯤꯅ ꯑꯣꯔꯗꯔ ꯇꯧꯔꯗꯤ ꯆꯥꯏ ꯆꯥꯗꯦꯁꯨ ꯈꯪꯉꯔꯣꯏ ꯐꯔꯦꯁꯤꯅ ꯁꯤ ꯍꯥꯏꯔꯝꯃꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯈ꯭ꯔꯦ ꯁꯣꯝꯗ ꯌꯥꯏꯄꯨꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯃꯨꯡꯗ ꯍꯤꯞꯈ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯍꯜꯂꯣ ꯁꯥꯔ ꯁꯨꯔꯁꯅ ꯀꯃꯥꯏꯅ ꯇꯧꯔꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯩ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯅꯨꯄꯥ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯐꯖꯕ ꯆꯥꯟꯁꯇꯨꯁꯨ ꯃꯥꯡꯍꯜꯂꯕꯅꯤꯅꯦ ꯅꯣꯏ ꯁꯣꯔꯤ ꯁꯥꯔ ꯀꯩꯒꯤ ꯁꯣꯔꯤꯅꯣ ꯍꯦꯟꯊꯣꯏꯁꯅꯥꯕꯨ ꯊꯦꯡꯅ ꯍꯣꯇꯦꯜꯗꯨꯗꯒꯤ ꯊꯣꯛꯂꯛꯅꯕ ꯑꯩꯅ ꯃꯥꯒꯤ ꯃꯅꯤꯗꯣ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦ ꯅꯣꯏ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯣꯏꯅ ꯑꯗꯨ ꯄꯥꯡꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯁꯨ ꯀꯔꯣꯝꯗꯒꯤ ꯅꯨꯄꯥꯗꯨ ꯂꯥꯛꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯔ ꯅꯨꯄꯥꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯎꯕ ꯐꯪꯗꯦ ꯁꯥꯔ ꯅꯨꯄꯥꯗꯨꯁꯨ ꯃꯁꯛ ꯈꯪꯗꯕ ꯄꯥꯡꯗꯕ ꯍꯨꯏꯁꯤꯡꯁꯤꯗꯤ ꯅꯣꯏ ꯂꯩꯕꯤ ꯀꯥꯟꯅꯕꯁꯤ ꯀꯩꯅꯣ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯂꯝꯕꯤꯗꯩ ꯃꯥꯡꯈꯤꯕꯗꯣ ꯀꯅꯥꯅꯅꯣ ꯈꯪꯉꯕ ꯈꯪꯖꯗ꯭ꯔꯤ ꯁꯥꯔ ꯑꯗꯨꯁꯨ ꯈꯪꯗꯦ ꯍꯤꯡꯅꯤꯡꯗ꯭ꯔꯕ ꯅꯣꯏ ꯁꯥꯔ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯃꯇꯝ ꯈꯖꯤꯛꯇꯪ ꯄꯤꯕꯤꯌꯨ ꯃꯥꯡꯈꯤꯕ ꯄꯣꯠꯁꯤꯡꯗꯣ ꯂꯥꯛꯀꯤ ꯄꯣꯠ ꯅꯠꯇꯦꯅꯦ ꯀ꯭ꯔꯣꯔꯣꯝꯒꯤ ꯄꯣꯠꯅꯤꯅꯦ ꯑꯗꯨꯁꯨ ꯈꯪꯗꯕ꯭ꯔꯕ ꯅꯣꯏ ꯈꯪꯖꯩ ꯁꯥꯔ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯒꯦ ꯑꯗꯨ ꯍꯥꯟꯅ ꯊꯤ ꯑꯗꯨꯒ ꯍꯦꯟꯊꯣꯏꯁꯅꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯧ ꯃꯥ ꯂꯩꯔꯤꯡꯈꯩ ꯑꯩꯒꯤ ꯊꯕꯛ ꯀꯨꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯈꯪꯉꯕ ꯃꯥ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯍꯣꯏ ꯈꯪꯖꯔꯤ ꯁꯥꯔ ꯇꯥꯃꯣ ꯌꯥꯔꯦ ꯍꯣꯏ ꯁꯥꯔ ꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯣ ꯅꯨꯄꯥꯗꯨꯅ ꯀꯛꯈ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯣ ꯗꯗꯥ ꯁꯤꯜꯀꯤꯅ ꯁꯨꯔꯁꯇ ꯍꯪꯉꯛꯄꯅꯤ ꯌꯥꯗ꯭ꯔꯦ ꯃꯣꯏꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯗ ꯊꯝꯕ꯭ꯔꯣ ꯃꯊꯧ ꯐꯖꯅ ꯑꯝꯇ ꯇꯧꯗ꯭ꯔꯤꯗꯨꯕꯣ ꯍꯟꯗꯛꯃꯨꯛꯀ ꯁꯣꯏꯔꯗꯤ ꯃꯣꯏ ꯂꯣꯏꯔꯕꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯁꯥꯔ ꯄꯥꯕꯨꯡꯅ ꯃꯔꯣꯜ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯁꯦ ꯀꯩꯒꯤ ꯃꯥꯗꯤ ꯅꯍꯥꯟꯒꯤ ꯄꯣꯠ ꯃꯥꯡꯕꯗꯣ ꯑꯗꯨꯒꯤ ꯑꯣ ꯐꯔꯦ ꯅꯪꯁꯨ ꯀꯩꯀꯩꯅꯣ ꯐꯥꯏꯜꯁꯤꯡꯗꯣ ꯆꯦꯛ ꯑꯝꯇ ꯇꯧ ꯑꯩꯁꯨꯅꯦ ꯊꯕꯛ ꯃꯐꯝꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯗꯗꯥ ꯁꯨꯔꯁꯇꯨ ꯆꯠꯈ꯭ꯔꯦ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯇꯥꯍꯟꯗ ꯊꯃꯣꯏꯗ ꯑꯄꯦꯟꯕꯒꯤ ꯃꯤꯅꯣꯛ ꯅꯣꯛꯂꯦ ꯁꯤꯜꯀꯤ ꯃꯥꯗꯤ ꯆꯦꯛ ꯇꯧꯔꯝꯃꯣ ꯍꯥꯏꯔꯤꯕ ꯐꯥꯏꯜꯁꯤꯡꯗꯣ ꯑꯃꯃꯝꯇ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗ ꯐꯣꯇꯣ ꯁꯠ ꯅꯝꯁꯤꯜꯂꯒ ꯁꯨꯔꯁꯇ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯦꯁꯦꯖꯇ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤꯕ ꯐꯥꯏꯜꯁꯤꯡꯗꯣ ꯑꯃꯠꯇ ꯃꯩꯗꯤ ꯊꯥꯗꯣꯛꯇꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯈꯕꯔ ꯐꯠꯇꯕ ꯈꯔ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯒ ꯐꯥꯏꯜꯁꯤꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯍꯥꯟꯅꯒꯤ ꯍꯥꯞꯐꯝꯗ ꯍꯥꯞꯆꯤꯜ ꯁꯣꯝꯗ ꯌꯥꯏꯄꯨꯕꯅ ꯆꯥꯅꯕ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯗꯦꯂꯤꯚꯔꯤ ꯇꯧꯔꯛꯂꯦ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯍꯦꯟꯊꯣꯏꯁꯅꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯍꯟꯗꯛꯃꯨꯛꯁꯨ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯄꯒ ꯅꯣꯛ ꯇꯧꯏ ꯑꯕꯦꯝꯃ ꯇꯥꯔꯦ ꯗꯥꯆꯧ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯒ ꯊꯣꯛꯂꯛꯑꯦ ꯁꯦ ꯅꯪꯒꯤ ꯀꯥꯗ ꯗ꯭ꯔꯃꯥꯔ ꯀꯩꯅꯣ ꯌꯦꯡꯉꯒꯅꯦ ꯐꯖꯅ ꯆꯥꯖꯔꯣ ꯍꯣꯏ ꯗꯥꯆꯧ ꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯌꯥꯏꯄꯨꯕꯗꯣ ꯗꯥꯆꯧ ꯂꯩꯊꯣꯛꯂꯝꯕ ꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯑꯒ ꯀꯩ ꯋꯥꯠꯂꯒꯦ ꯁꯦ ꯄꯩꯁꯥ ꯁꯤ ꯍꯥꯏꯔꯒ 500 ꯆꯞꯄꯤ ꯑꯃ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯄꯤꯔꯛꯑꯦ ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯆꯥꯅꯕꯁꯤꯒꯤꯅꯤ ꯑꯁ ꯑꯉꯥꯡꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯅꯨ ꯑꯩꯅ ꯂꯩꯕꯤꯔꯕꯅꯦ ꯑꯗꯨꯗꯤ ꯑꯗꯨ ꯑꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯁꯦ ꯌꯥꯔꯦꯗꯤ ꯌꯥꯔꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯁ ꯌꯥꯔꯦꯗꯤ ꯌꯥꯔꯦ ꯀꯥꯏꯅ ꯑꯁꯤ ꯃꯤꯁꯤꯕꯨ ꯁꯨꯅꯨ ꯊꯨꯡꯕ꯭ꯔꯣ ꯑꯁꯨꯛ ꯌꯥꯝ ꯁꯛꯇ ꯍꯥꯎꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯌꯥꯔꯦ ꯀꯥꯏꯅꯒ ꯁꯦꯕꯅꯤ ꯀꯩꯅꯣ ꯁꯤ ꯍꯥꯏꯔꯒ ꯊꯣꯡꯒꯗꯣ ꯃꯈꯣꯟ ꯊꯣꯛꯅ ꯂꯣꯟꯁꯤꯜꯂꯤ ꯌꯥꯝ ꯆꯥꯅꯤꯡꯕꯒ ꯃꯥꯜꯂꯝꯅꯤ ꯃꯥꯏ ꯑꯆꯥꯄꯣꯠꯁꯦ ꯍꯟꯅ ꯐꯥꯎ ꯌꯦꯡꯕꯤꯔꯣ ꯁꯤ ꯍꯥꯏꯔꯒ ꯆꯥꯅꯕꯗꯣ ꯍꯟꯅ ꯌꯦꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯊꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯌꯥꯏꯐ ꯍꯣꯏꯁꯨ ꯍꯜꯂꯛꯑꯦ ꯌꯥꯏꯐ ꯀꯥꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯍꯦꯟꯊꯣꯏꯁꯅꯥꯅ ꯏꯁꯧ ꯂꯥꯡꯉꯒ ꯂꯩꯔꯝꯕꯗꯨꯗ
ꯀꯩꯅꯣ ꯍꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯍꯦꯟꯊꯣꯏ ꯅꯪꯅ ꯏꯁꯧ ꯂꯥꯡꯉꯤꯁꯤꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯁ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯑꯁꯤꯅ ꯀꯅꯥꯅ ꯂꯩꯔꯤꯕ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯆꯥꯅꯕꯗꯨ ꯎꯔꯗꯨꯅ ꯍꯪꯂꯛꯄꯅꯤ ꯍꯣ ꯅꯣꯏꯅ ꯌꯥꯝꯕ ꯕꯦꯠ ꯂꯩꯍꯤꯔꯣꯔ ꯈꯪꯗꯕꯁꯤꯅ ꯃꯥꯗꯤ ꯀꯩꯒꯤ ꯈꯪꯗꯦ ꯑꯗꯨꯒ ꯅꯪꯅ ꯁꯥꯎꯔꯤꯁꯤꯅ ꯀꯩꯒꯤ ꯍꯦ ꯈꯪꯗꯦ ꯍꯥꯏꯕꯅꯦꯍꯦ ꯑꯁ ꯄꯦꯜꯂꯦ ꯀꯥꯟꯗꯦꯁꯦ ꯑꯁꯤ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯑꯩꯗꯤ ꯌꯥꯔꯦ ꯆꯥꯅꯤꯡꯗꯦ ꯍꯣꯇꯦꯜꯗ ꯗꯤꯅꯔ ꯇꯧꯔꯛꯑꯕꯅꯤ ꯑꯣꯍꯣ ꯐꯔꯦ ꯑꯩ ꯆꯥꯔꯒꯦ ꯍꯣꯏ ꯆꯥꯔꯣ ꯃꯣꯏꯌꯥꯒꯤ ꯌꯦꯟꯁꯥꯡꯗꯣ ꯑꯁ ꯆꯥꯕ ꯑꯝꯇ ꯌꯥꯗꯦ ꯀꯩꯅꯣ ꯆꯥꯔꯛꯇ꯭ꯔꯕꯣ ꯑꯝꯇ ꯆꯥꯔꯛꯇꯦ ꯏꯕꯦꯝꯃ ꯃꯃꯥ ꯁꯤꯟꯊꯥꯅꯨ ꯆꯪꯉꯛꯑꯒ ꯅꯣꯏ ꯑꯅꯤꯕꯨ ꯇꯨꯝꯃꯗꯣꯏꯔꯣ ꯍꯣꯏ ꯃꯃꯥ ꯀꯩꯅꯣ ꯑꯃ ꯁꯤꯟ ꯇꯧꯔꯤꯁꯤꯅ ꯉꯁꯥꯏꯅ ꯑꯥꯗ ꯄꯨꯛ ꯂꯥꯝꯗꯦꯅ ꯆꯥꯎ ꯌꯥꯗꯦ ꯃꯣꯏꯗꯣ ꯆꯥꯅꯤꯡꯗꯦ ꯑꯗꯨꯏꯅꯤ ꯀꯅꯥꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯗꯥꯆꯧꯅ ꯑꯣ ꯐꯔꯦ ꯑꯗꯣ ꯍꯦꯟꯊꯣꯏꯁꯤꯅ ꯏꯆꯥꯗꯤ ꯆꯥꯔꯕꯣ ꯆꯥ ꯍꯣꯏ ꯆꯥꯔꯤ ꯃꯃꯥ ꯐꯔꯦ ꯑꯗꯨꯗꯤ ꯇꯨꯝꯅꯕ ꯇꯧꯔꯣꯀꯣ ꯍꯣꯏ ꯃꯃꯥ ꯁꯤꯟꯊꯥꯅꯨ ꯌꯥꯏꯄꯨꯕꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯌꯥꯏ ꯅꯪꯕꯨ ꯇꯨꯝꯃꯕꯣ ꯇꯨꯝꯗ꯭ꯔꯤꯌꯦ ꯏꯃꯥ ꯁꯤ ꯍꯥꯏꯔ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯍꯥꯡꯉꯤ ꯆꯥꯛꯀ ꯆꯥꯔꯕ ꯅꯪꯗꯤ ꯍꯣꯏ ꯔꯣꯅꯥꯜ ꯍꯣꯏꯗ ꯆꯥꯔꯤ ꯀꯩꯅꯣ ꯅꯆꯟꯒꯤ ꯈꯛ ꯂꯩꯔꯤꯔꯕꯨ ꯅꯪꯒꯤꯁꯨ ꯌꯥꯎꯅ ꯆꯥꯅꯕꯁꯦ ꯂꯩꯔꯤꯔꯣ ꯍꯣꯏ ꯑꯉꯥꯡꯒꯤ ꯂꯩꯕꯗ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯕ ꯑꯣ ꯃꯥꯁꯨꯅꯦ ꯌꯥꯝ ꯍꯥꯎꯅ ꯆꯥꯍꯧꯔꯤ ꯁꯤꯟꯊꯥꯅꯨꯗꯤ ꯌꯥꯏꯄꯨꯕꯅ ꯂꯩꯔꯤꯗꯣ ꯌꯥꯏꯐꯒꯤꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯌꯥꯏꯄꯨꯕꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯗꯣ ꯍꯦꯟꯊꯣꯏꯁꯅꯥꯅꯤ ꯈꯟꯗꯨꯅ ꯃꯁꯥꯗ ꯍꯔꯥꯎꯕ ꯐꯥꯎꯈꯩ ꯍꯣꯏ ꯃꯥ ꯐꯔꯦ ꯅꯪꯁꯨ ꯇꯨꯝꯅꯕ ꯇꯧꯔꯣꯀꯣ ꯍꯣꯏ ꯁꯤꯟꯊꯥꯅꯨ ꯆꯠꯈ꯭ꯔꯦ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯌꯥꯏꯄꯨꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯔꯛꯏ ꯀꯅꯥꯁꯨ ꯌꯦꯠꯄꯤꯅꯕ ꯂꯩꯇ꯭ꯔꯕ ꯏꯆꯤꯛ ꯆꯤꯛꯂꯕ ꯃꯊꯟꯇ ꯂꯩꯕ ꯃꯇꯝꯗꯗꯤ ꯋꯥꯈꯜꯗꯨ ꯂꯩꯇꯥꯗꯦ ꯄꯨꯡꯆꯤꯛ ꯆꯤꯛꯑꯕ ꯃꯇꯝꯁꯤꯗꯗꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯉꯣꯏ ꯉꯝꯗꯦ ꯅꯪꯕꯨ ꯋꯥꯔꯧꯔꯔꯣꯏ ꯀꯌꯥꯔꯛ ꯈꯟ ꯑꯗꯨꯕꯨ ꯋꯥꯔꯧꯔꯣꯏꯒꯦ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯗꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯂꯤꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯅꯪꯒꯤ ꯅꯅꯥꯛ ꯅꯛꯑꯝꯃꯣꯏꯗꯕꯅꯤ ꯌꯥꯏꯄꯨꯕ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯥꯟꯅꯒꯤ ꯃꯇꯝꯗꯒꯤ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯤ ꯉꯁꯤꯗꯤ ꯈꯔꯁꯨ ꯃꯀꯦ ꯁꯦꯝꯂꯦ ꯅꯨꯄꯥꯁꯦ ꯀꯔꯤꯅꯣꯅꯦ ꯏꯆꯥꯁꯤ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯃꯀꯦ ꯁꯦꯝꯃꯝꯃꯤꯁꯤꯅ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯟꯒꯗꯧꯕꯅꯤ ꯏꯃꯥ ꯆꯥꯛ ꯆꯥꯕ ꯅꯪꯅꯕ ꯌꯥꯝ ꯃꯥꯟꯅ ꯁꯦꯝꯖꯤꯜꯂꯒꯅꯤ ꯈꯨꯝꯃꯛꯏꯗꯣ ꯍꯣ ꯐꯔꯦ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯨ ꯏꯃꯥ ꯆꯥꯛ ꯁꯦꯝꯕꯤꯔꯨꯔꯒꯦ ꯍꯣꯏ ꯏꯃꯥ ꯁꯤꯟꯊꯥꯅꯨ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯄꯨꯕ ꯃꯣꯟꯗ ꯅꯨꯡꯉꯥꯏꯅ ꯉꯁꯤꯁꯨ ꯆꯦ ꯁꯤꯜꯀꯤ ꯊꯦꯡꯅꯔꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯀꯅꯥ ꯊꯦꯡꯅꯕꯗꯅꯣꯅꯦ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯤꯁꯤꯕꯣ ꯃꯄꯥꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯍꯪꯉꯛꯄꯅꯤ ꯌꯥꯏꯄꯨꯕ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯄꯥꯕ ꯔꯣꯅꯥꯜꯗꯣ ꯕꯁꯇꯣ ꯍꯟꯗꯛ ꯑꯗꯨꯝ ꯊꯦꯡꯕ ꯑꯗꯨꯗ ꯆꯪꯕꯗ ꯊꯦꯡꯅꯗꯦ ꯑꯗꯨꯏ ꯉꯁꯤ ꯃꯥ ꯊꯦꯡꯅꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯅꯤꯗ ꯏꯆꯥꯅ ꯄꯟꯈꯤꯕ ꯃꯤꯡꯗꯨꯕꯨ ꯔꯣꯅꯥꯜꯒꯤꯔꯅꯦ ꯑꯁ ꯄꯥꯕꯨꯡꯅ ꯇꯥꯕꯗ ꯑꯣꯟꯅꯕ ꯑꯣꯏꯔꯝꯅꯤꯗ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯆꯦ ꯀꯩꯅꯣꯝ ꯇꯥꯔꯨꯔꯦꯅꯦ ꯑꯁ ꯆꯣꯞꯄꯤ ꯍꯣꯏ ꯀꯨꯝꯍꯧꯕꯅ ꯐꯔꯅꯤ ꯌꯥꯏꯄꯨꯕꯁꯨ ꯀꯨꯝꯈ꯭ꯔꯦ ꯅꯣꯛꯇꯨꯅ ꯁ꯭ꯀꯨꯜꯗꯅꯤ ꯔꯣꯅꯥꯜꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯁꯥꯒ ꯈꯪꯅ ꯅꯪꯈꯠꯂꯛꯏꯁꯤꯅ ꯅꯍꯥꯟꯈꯩ ꯅꯥꯟꯗ꯭ꯔꯣ ꯑꯩꯁꯦ ꯅꯥꯟꯗꯦ ꯍꯥꯏꯗꯦꯀꯣ ꯑꯩ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯒꯤ ꯈꯔ ꯍꯦꯟꯅꯅꯦ ꯅꯥꯟꯕꯗꯧꯅ ꯇꯧꯕ ꯄꯔꯐ꯭ꯌꯨꯝꯒꯁꯦ ꯑꯁ ꯋꯥꯊꯤ ꯉꯥꯡꯗꯣꯏ ꯁꯔꯨꯛꯅꯦ ꯆꯦ ꯁꯤꯜꯀꯤ ꯊꯤꯔꯨꯁꯦ ꯉꯔꯥꯡꯒꯤ ꯁꯤꯅꯤꯌꯔꯗꯨꯔꯣ ꯍꯣꯏꯅꯦ ꯑꯩ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯀꯌꯥ ꯐꯔꯝꯗꯧ ꯃꯥꯟꯗꯦꯀꯣ ꯑꯁ ꯑꯗꯣ ꯍꯥꯟꯅ ꯇꯤꯟꯅꯕꯗꯤ ꯌꯥꯏꯗꯅ ꯏꯆꯝ ꯆꯝꯅ ꯌꯥꯏꯄꯨꯕ ꯅꯪ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯑꯁꯦꯡꯕꯩ ꯄꯥꯝꯃꯕꯣ ꯍꯣꯏ ꯅꯪꯅ ꯄꯥꯝꯃꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯃꯨꯟꯅꯗꯤ ꯈꯜꯂꯨ ꯍꯣꯏꯕ ꯑꯗꯨꯝꯇ ꯊꯤꯔꯨꯁꯤ ꯑꯩ ꯃꯥ ꯌꯥꯝ ꯎꯅꯤꯡꯉꯦꯕ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯅꯤꯗꯨ ꯀ꯭ꯂꯥꯁꯔꯨꯝꯗꯩ ꯊꯣꯛꯂꯛꯑꯒ ꯀ꯭ꯂꯥꯁ 12 ꯉꯥꯛꯇ ꯇꯥꯕ ꯐ꯭ꯂꯣꯔꯗꯨꯗ ꯀꯥꯈꯠꯂꯛꯏ ꯅꯨꯄꯤ ꯉꯥꯛꯇꯁꯤꯗꯤ ꯌꯥꯏ ꯅꯪꯒꯤꯁꯦ ꯐꯪꯕꯨ ꯐꯪꯒꯗ꯭ꯔꯣ ꯐꯪꯅꯦꯃꯤ ꯃꯥꯟꯗꯦꯗꯩꯗꯤ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯗꯦꯠ ꯇꯧꯔꯝꯗꯣꯏ ꯃꯥꯜꯂꯦ ꯑꯁ ꯕꯤꯠ ꯍꯜꯂꯛꯀꯅꯨꯀꯣ ꯑꯗꯨꯝꯕ ꯀꯩꯁꯨ ꯇꯧꯗꯧ ꯅꯨꯄꯤ ꯃꯥꯟꯗꯦ ꯅꯪꯗꯤ ꯍꯧꯖꯤꯛꯇꯩ ꯃꯤꯆꯪꯒ ꯆꯪꯉꯤ나 ꯑꯁ ꯌꯥꯔꯦ ꯈꯔ ꯈꯥꯏꯔꯗꯤ ꯂꯥꯛꯑꯣ ꯖꯁ ꯂꯥꯛꯑꯣ ꯂꯩꯇꯦ ꯂꯩꯔꯝꯅꯤ ꯃꯤ ꯂꯩꯇꯦ ꯍꯥꯏꯔꯒ ꯑꯁꯤꯗꯒꯤ ꯕ꯭ꯔꯗꯔꯁꯤꯡꯁꯤꯗ ꯑꯝꯇ ꯍꯪꯁꯦ ꯑꯁ ꯄꯦꯜꯂꯤ ꯍꯣꯏ ꯇꯟꯕꯝ ꯌꯥꯎꯏ ꯌꯥꯏ ꯅꯪꯁꯤꯗꯤ ꯑꯝꯇꯗꯤ ꯂꯥꯛꯎꯗ ꯍꯣꯏ ꯌꯥꯔꯦ ꯍꯪꯉꯁꯤ ꯂꯥꯛꯑꯣ ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄा ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯂꯦꯞꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯕ꯭ꯔꯗꯔ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ
ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯁꯛ ꯈꯔ ꯍꯦꯟꯅ ꯍꯥꯎꯇꯕ ꯃꯩꯔꯥꯅ ꯀꯩꯅꯣ ꯀꯩ ꯍꯪꯒꯦ ꯍꯥꯏꯕꯅꯣ? ꯔꯣꯅꯥꯜ ꯈꯣꯟꯗꯥꯗꯨꯗ ꯌꯥꯏꯄꯨꯕꯒꯤ ꯅꯥꯀꯣꯡꯗ ꯆꯤꯔꯣꯜ ꯇꯧꯏ꯫ ꯌꯥꯝ ꯍꯥꯎꯇꯦ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ, ꯆꯠꯁꯤꯂꯣ꯫ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯃꯤ꯫ ꯃꯩꯔꯥꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯏꯄꯨꯕꯅ ꯕ꯭ꯔꯗꯔ ꯀ꯭ꯂꯥꯁ 12ꯀꯤ ꯆꯦ ꯁꯤꯜꯀꯤꯗꯣ ꯈꯪꯕ꯭ꯔꯣ? ꯈꯪꯉꯤꯅꯦ, ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯃꯥ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯈꯪꯕ꯭ꯔꯣꯅ ꯍꯪꯒꯦ ꯇꯧꯕ꯫ ꯀꯩ ꯂꯩꯒꯦ ꯑꯩꯈꯣꯏ ꯁꯤꯜꯀꯤ ꯊꯤꯔꯤꯁꯤꯕꯣ? ꯃꯥꯒ ꯁꯨꯝ ꯎꯅꯅꯤꯡꯕ꯫ ꯀꯔꯤ ꯎꯅꯅꯤꯡꯕ ꯍꯥꯏꯗꯤ? ꯃꯔꯝ ꯍꯥꯏꯔꯣ? ꯕ꯭ꯔꯗꯔ ꯁꯤꯗꯤ ꯈꯤꯇꯪ ꯄꯔꯁꯅꯦꯜ ꯑꯣꯏꯔꯦ꯫ ꯀꯩꯅꯣ ꯄꯔꯁꯅꯦꯜ ꯑꯗꯤ? ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ? ꯔꯣꯅꯥꯜꯅ ꯀꯩꯅꯣ ꯕ꯭ꯔꯗꯔ ꯐꯤꯡꯒꯠꯂꯛꯏꯁꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯍꯥꯏꯈꯤꯗꯦꯅ꯫ ꯍꯩ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯄꯨꯕꯕꯨ ꯆꯤꯡꯊꯣꯛꯑꯒ ꯃꯈꯨꯠ ꯊꯥꯒꯦ ꯇꯧꯏ꯫ ꯍꯦ ꯀꯩꯅꯣ ꯇꯧꯏꯗꯣ? ꯁꯤꯜꯀꯤꯅ ꯎꯔꯗꯨꯅ ꯂꯥꯎꯔꯛꯄꯅꯤ꯫ ꯃꯩꯔꯥꯗꯣ ꯐꯨꯒꯦ ꯍꯥꯏꯅ ꯊꯥꯡꯒꯠꯂꯝꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯥꯏꯄꯨꯕꯒꯤ ꯅꯥꯀꯣꯡꯗ ꯁꯤꯜꯀꯤꯁꯦ ꯑꯩꯒꯤꯅꯤ, ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯤꯜꯀꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯅꯣꯏꯕꯨ ꯀꯩꯒꯤ ꯈꯠꯅꯒꯦ ꯇꯧꯔꯤꯅꯣꯕ ꯁꯅꯥꯕꯣ? ꯑꯁ ꯆꯦ, ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯆꯦ ꯀꯥꯏꯗ ꯂꯩꯒꯦ ꯈꯪꯕ꯭ꯔꯥꯅ ꯍꯪꯕꯅꯤ, ꯑꯗꯨꯒ ꯐꯤꯡꯒꯠꯂꯒ ꯃꯈꯨꯠ ꯊꯥꯒꯦ ꯇꯧꯔꯦ꯫ ꯑꯁꯦ ꯑꯩꯅ ꯌꯥꯕꯤꯗꯕꯩ ꯉꯥꯎꯔꯕꯅꯤ꯫ ꯑꯣ ꯑꯩꯗꯤ ꯀꯣꯏꯅꯕ ꯃꯥꯜꯂꯨꯔꯦ꯫ ꯑꯁ ꯅꯠꯇꯦ, ꯑꯗꯣ ꯑꯩ ꯊꯤ ꯍꯥꯏꯁꯦ ꯀꯩ? ꯀꯩꯁꯨ ꯂꯩꯇꯦꯗ ꯁꯨꯝ꯫ ꯑꯗꯨꯗꯤꯅꯦ ꯀꯦꯟꯇꯤꯟꯗ ꯀꯩꯅꯣꯝ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯌꯥꯏꯌꯦ ꯆꯦ꯫ ꯁꯤ ꯍꯥꯏꯔꯒ ꯁꯤꯜꯀꯤꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯈ꯭ꯔꯦ꯫ ꯔꯣꯅꯥꯜ ꯌꯥꯏꯄꯨꯕꯗ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯏꯁ ꯍꯧꯔꯛꯑꯦꯅꯦ ꯅꯨꯄꯤꯒꯤ ꯊꯦꯡꯇꯣꯛꯑꯒ ꯆꯥꯊꯣꯛꯄꯩ ꯊꯕꯛꯁꯦ꯫ ꯑꯁ ꯔꯣꯅꯥꯜ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯌꯨꯕ꯫ ꯍꯣꯏ ꯍꯣꯏ꯫ ꯁꯤꯜꯀꯤꯒ ꯌꯥꯏꯄꯨꯕꯒꯗꯣ ꯀꯦꯟꯇꯤꯟꯗ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯃꯤꯟꯅꯔꯒ ꯊꯣꯛꯂꯛꯑꯦ꯫ ꯑꯩꯅ ꯄꯩꯁꯥ ꯄꯨꯊꯣꯛꯀꯦꯒ ꯌꯥꯗꯦꯅꯦ? ꯌꯥꯔꯦꯗ ꯆꯦ, ꯑꯩꯅ ꯑꯗꯨꯝ ꯄꯨꯊꯣꯛꯒꯦ꯫ ꯑꯗꯣ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯔꯝꯕꯗꯣ ꯑꯁꯦꯡꯕꯅꯤꯀꯣ? ꯍꯣꯏ ꯆꯦ꯫ ꯍꯣꯏ ꯍꯥꯏꯁꯦ ꯌꯥꯔꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ? ꯑꯁ ꯅꯠꯇꯦꯗ꯫ ꯑꯩꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯁꯤ ꯍꯥꯏꯔꯝꯃꯒ ꯌꯥꯏꯄꯨꯕꯗ ꯅꯣꯛꯐꯦ ꯇꯧꯔꯝꯂꯒ ꯁꯤꯜꯀꯤ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯄꯨꯕꯅ ꯑꯁ ꯍꯧꯖꯤꯛꯀꯤ ꯃꯤꯅꯣꯛꯇꯨꯗꯤ? ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯁꯤ ꯍꯥꯏꯔꯒ ꯔꯣꯅꯥꯜꯅ ꯌꯥꯏꯄꯨꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫